ꯏꯆꯤꯟ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯊꯦꯜꯗꯤ ꯉꯥꯏꯍꯩꯅꯤ ꯑꯗꯒꯤ ꯆꯝꯐꯨꯠꯁꯨ ꯌꯥꯎꯔꯦ ꯆꯦꯡꯒꯨꯝ ꯀꯥꯡꯍꯧ ꯃꯣꯔꯣꯛ ꯃꯦꯠꯄ ꯀꯣꯠꯅꯕ ꯌꯥꯎꯔꯦ ꯑꯗꯒꯤ ꯊꯕꯤ ꯌꯥꯎꯔꯦ ꯏꯆꯤꯟ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯛꯑꯒꯦꯀꯣ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯍꯦꯛꯇ ꯊꯕꯛ ꯂꯥꯡꯉꯦ ꯍꯦꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯒꯦꯕ ꯌꯥꯗꯦ ꯁꯦꯝꯃꯤ ꯂꯥꯡꯉꯤꯉꯩꯗ ꯍꯦꯛꯇꯅꯦ ꯆꯥꯅꯤꯡꯉꯦꯅ ꯐꯠ ꯆꯥꯕ ꯌꯥꯗꯦꯕ ꯑꯗꯨ ꯉꯥꯍꯩꯅꯤ ꯃꯊꯥꯁꯤꯅꯦ ꯌꯥꯝ ꯆꯥꯅꯤꯡꯉꯤꯁꯦ ꯆꯥꯕꯅꯁꯨ ꯍꯥꯡꯉꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ 1K ꯌꯧꯍꯜꯂꯁꯤ 1K ꯌꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯀꯣ 1K ꯌꯧꯍꯜꯂꯁꯦꯕ 하루에 쨍우가 나오죠.
ꯊꯕꯤꯁꯦ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯣꯏꯕꯒꯤ ꯍꯥꯎꯔꯦ anh mà trên dân tập ạ hiểu rồi 마타지 quay chani makuksi mo nilang kaaga hape ang asili